panduna lairiba singgi akhanaba train humdraga manga service hokre lockdown na maram oiduna leba asigi tuan ba state sing da panduna lairiba migrant worker lising humdra romgi magi hometown da punana ba akhanaba train humdraga manga service hokre aduga mapale bakta lairiba indian masa lising taraga mari rom su me tarete gi tara humdu fawba akhanaba flight khumfuga mari da puraklagani Ministry of Home Affairs MSA na ngasi phungdorokpagi matung ina leba asigi city kya da lockdown na maram oiduna panduna lairiba migrant worker lising humdraro magi hometown da thinanaba akhanaba train humfuga nuthi service hokraba matung ngasi su nauna train tarago humdoi amaga hapchinduna service hokre ngasi pangthokiba joint press conference amada Ministry of Home Affairs ki joint secretary oiribi Puniya Salila Sri Bastawbana mathaki ofam sing asi pawmisina phungdokhibane mana makha taradunu mapale bak sing panduna lairiba India masa sing leba asida puraknaba center government ayaba pibo loina purakpagi thaba me tarete gi hawragani hana phungdokhi mapale bakta lairiba India da halakpa pambasina Ministry of Health amadi Ministry of Civil Aviation na piba protocol nga na satpaga loina makhoi leba asidai hek halakpaga payment basis ta numitara marini quarantine facility da laigadabani haina su Ministry of Home Affairs ki joint secretary oiribi Puniya Salira Srivastava na phungdokhi maromda Union Aviation Minister Hardip Singha Puri na phungdorapagi matung ina mapale bakta lairiba India masa lising kaya me taretagi taraga humdoi fawbada leba asida purakna ba akhanaba flight humfuga mari service tawragani masi COVID-19 laisa sandorapa manungda sathaba khwaidagi chawba evacuation ama oigani hairi evacuation asida UK US Philippines South Arabia Malaysia Singapore amadi Bangladesh ta lairiba India masa lising tara mari henba leba asida hairiba matam asigi manungda purakhane hanba sayolda Air India da flight service tawbuga loina na mathangi sayolda gi private airline singsu evacuation asida saruk yagani hana sumana phungdukhi mapale bakta ki purakadaba sing flight charge logani London dagi Mumbai, Ahmedabad, Delhi, Bengaluru fawbi oina miyu amad lupa lising yang logani aduga Chicago, Delhi, Hyderabad ki oina miyu amad lupa lakh ama logani Dhaka, Delhi flight ki oina miyu amad lupa lising tarani thoi lawna ba fix tawre haini su minister na makata na phungdokhi ahanba numit me tareta lebak taradagi punna miyu lising ani ga sahum purakane me ni panda lebak mapandagi miyu lising ani ga yankai me mapanda lebak mapandagi miyo lising ani ga yankai me tarada lebak nipandagi miyo lising amaga sanipan ga yankai purakane me tara mathoi da lebak mapandagi punna miyo lising ani ga sani me tara ga nithoi da lebak tara mathoi dagi miyo lising ani ga sangwa aduga me tara humdoi da lebak nipandagi miyo lising amaga sanipan yankai purakane haina su Union Aviation Minister Hardip Singha Puri na phungdokhi mana makha taraduna flight humfuga mari asigi manungda flight taraga mangana lebak taretagi Indian sing Kerala da purakane flight tara mathoi na lebak mapandagi Indian sing Tamil Nadu da purakane flight tare na lebak taruktagi Indian sing Maharashtra da purakane flight tara mathoi na lebak mapandagi Indian sing Delhi da purakane atopa flight tare amana Laibak taruktagi Indian sing Telangana da purakani flight manga amana laibak manga dagi Indian sing Gujarat da purakani flight amana Punjab ta flight amana Jammu and Kashmir da laibak ahum dagi flight ahum na Karnataka da purakani haina flight amana Uttar Pradesh da thunglagani hairi India da thunglaraba miyo khudingmak screening tawraba matung numit 10 ni quarantine tawgani passenger sing purakpada health ministry gi guideline ngakadabini haina submakna phungdokhi lockdown mamang na mapalebak sing asida thabaki satkiba singna lockdown awaba mayoknariba asigi yengduna makhoi gi visa matam loiba natragana loidaba thidana center na makhoibu leba asida purakna ba thorong lokhatpani haina su Union Minister Hardip Singha Puri na phungdokhi atopa maruoiba Manipur thokpa pau khara namu Congress na train bara pigani Manipur Pradesh Congress Committee ki President M. Okendro na thadorok pasirol amagi matungina Manipur gi mapana panduna lairiba miyoy sing state asida halakna ba honabada train gi barapi na bigi senpa masana puthokpa ngamloidaba singna MPCC IC gi phone number 038524502124 natragana 9856106290 da pau pibirakna ba yagani hairi aduga makhoi gi train atongmal bara party asina puthokani hanesu phongdorakli amarom da tabda yamna ngakpa thaudok amanamu postai huranba miyu ani fagatle ngase yu pung tararom tabda lilong police ki OC inspector ajina lusing bangas police kangbu amana hokibe apple kunga mari amasu kunga manga ga lona bada lilong haureibi awang laikai tera makhong primary school dagi huran ki ba postai singa kona na fagatpa ngamle hairi faraba miyu ani adudi yaset rizawan sai kunga tre apokpana MD Habibur Rahman Kawi laikhidre Lilong haureibi awang laikai digini MD Firoz Khan atolai sai kuntra apokpana MD Anwar Ali Kawi laikhidre Lilong haureibi segai pokpi digini miyu ani asigi yumdigi gas cylinder ama gas stove ama plate piece yankai pistol ama sum motor ama bucket ama electric bulb taret ceiling fan ama phagale makhogi mathakta case ma lakhol haine su pausi esina phongdorakli
Loisilakpada maruoiba paw manamo army gi RR hospital ami kungamari COVID-19 positive oire. National capital da laiba army gi research and referral hospital la thabak tawba amadi thabak gi potharaba armed forces personnel sing yauna mi kungamari COVID-19 changeng tawba positive oire hain official sing ngasi phongdokre. Makhoi loina Delhi gi cantonment laiba army gi base hospital la hongdokre mi kunmari edu gi manung da thabak tawriba amadi thabak gi potharaba army personnel amadi makhoi imung manung sing yauri haina mari lainaba official sing aduna makhata nasu phongdorakli.